Manipur film industry asigi Gokul haina panba matamda lamdam asidadi khangdaba madi pamdababu leiramgani haibasidi atangbani sahi kun hena industry asida leira fawba hojik su mayamna pamnari basi karigino sa hotel yarambadagi Manipuri film industry asida karamna changlakpano live struggle sengba wari kayama ngasigi video sida fangbigani matam kaithokpiduna hawbadagi loyo fawbatang yengbiyu video si haudringagi mamangda karigumba wafam amatang North East asidadi sports samadi Manipuri film industry asina iramda Manipur gi mingasi awangba thakda porakliba sumna stock market asu mayamna porakminasi Power of Option Trading Academy haiba institute asida stock market tambay khudong sab amakhak mayam lominasi Academy asida experience layraba oja kayagi mitiyeng makhada course asigi khudong saba fangbigani mayamdagi ataba mamalda best quality coursing asibu yawba yabagi khudong chaba du pijeri mafam sagolban tera laukrakpam laikai tera nauremthong road near Manipur Star Institute screen na pijeri ba number asida call natraga WhatsApp ki matengna pau phaubirakna baning singjeri aigi ming Gokul athokpam thangmai ban Imphal Manipur asi aigi pokna famni babagi ming na athokpam Suvas Imagi ming na athokpam ongbi nganbi debi kawi Aikoi silinaw marini nupa ngaktani masida ay na ahum subani Aikoi mong manung awana kayaman nangki hingbagi lanfam masida Ima madi babagi sa agi hotel masama layrami Ay su imagi mateng pangi school su nang nabatsat lami Silinaw da nupiyaw da banina kuon su ay nasumfengi Matamadu da ingkalakpagi matamoy bana nupi masa hotel aluda sang lakpada ikay ba di fauki Karigi fawroy ay sumini adubu sagi sinfam ni khalaga tabak adu tawkhirami yamba suloy na mapalamda lairek tambagi laikhibana imungi awabase ay tan ayamu urami laikay ki kaka amagi matengna ahanba film amada role matsa makumki matamadu class 3 tamba matamni Higher secondary school lorba matung graduate tambagi damak sale di mathaw tabanina laikay gi angang tuition takpiki Asidagi fanglakpa sale aduna college ki fee thikirami aigi asadi active service tawbani adubu lairab imungda poklobanina mafam asidadi kari chatnai mayamna su hena khangbiri duni asi oire haiduna wakhal thauna handabadi leiramde isani sabu thajaba madi leirami iramda masidadi factory industry company marang kaina leitabanina hingbagi lanfam asi asuki matik wai graduate suloi salakpaga Tabak su layraktabadagi kari tawsige haina wakhal yam khalami laikai gi yamba khaidem imona sumangli lagi apunba saktam artist association asida yauna ba haina hierarchy aisa film gi line ase pambana association asigi matengna Manipur amadi Bharat ki mafam kayamada satlaga sumangli la yawba hokirami music album su khara yawba ga loinana bright film na puthokiba Don Actor 2000 winner su oikirami Asidagi film gi role masa offer funky matamadu da ahanba oibana acting kamaina tawgani camera mamangda kari haigani bhab amata taramdi film mari thangna na flop oikirami actor amagi career da thangna na flop mari rak oiba haibasi mathangi chance nemi adubu hotnabadi lepamdi hero gi role asidi flop oirabanina villain haibadi negative role da amuk mayon sinki ahobagi film kharadi sel funky Seningai khongrau fawba leiramdi yumthangnaba imanabadagi lauraga numidang adu suraga fan makhada kanghankhiba khara maifugi mathakta liri yaiba khara nongalaga setnabani haiduna kangboy kangdaboy setlaga film shooting yawba chatlami film mayam ama negative role kumlaba matung sakthibi tamfa feature film asina turning point oiki film asigi negative role asi mayamna pamnakhi Asengba makilambi da satpa matandaso imaibel mayamna Gokul aingonda ibungo nang saknong sideda haina fawba hairakhi ahi inokpa na tanupai laikhide film asigi matung negative role ngakta oina fangkhirami asideki fanglakpa sel aduna tungsalaba matung isagi production ama puthokchage haiduna isamagna actor amadi producer oiraga tayai hairiba film adu puthokhi film asidadi positive role ni laibak fawdagi film adu hit oiki Ahanba sumangli lada lupa sa fanglambadagi ngasidi producer masu ojarak pangamba haipasisu punsigi khongsat amani gari leitadana
babadagi lupa 30 niraga otoda chatkiba kauba ngamdri ngasisu adubu ngasidi hona jamalna isagi gari leiraga tongba faubadi ngamjare real life ta hairagadi aigi angang ahum sure icha nupa ani amadi icha nupi ama mapa ama oina icha singidamakta matam kaithoklaga school matam chana thinbiba loinana aigi nupi gi sumateng taubi aigi nupi gi maming Sonia kawi Manipur film industry asida hobudagi hojik fauba sahi kun sure thabak tawribasi film sahumgi mathakta kumkhre amadi ngamiba makhai kumjakhigani ngasigi story asidege khoina tamjaba yaba paradi malem asida ina khunba mati lairaba haibasidi asum lairagani lairaba imungda poklagasu karamna nungai sigi haina khallaga hotnaragadi kari tobagi mai pakloidoino matamaduda Gokulna mahak lairei sel paide haiduna nisada lupamagadi mayamna ngasi sak khangbikhigedra Manipur film industry asida actor amana sahi kun lairakpa haibasi araiba nati maramdi hero amadi heroine kayama tha fadana sahi fadana ukhidre ming fauba kaukre adubu Gokulna hojik fauba lairibagi maram karigino madudi ahan bada napal tawdabagi ai hero number 1 ni ai sak fajarabani haiduna napal karam lagadi ngasi uroidabani adubu down to earth oibana ngasi fauba mayamna nungsibiri ani subada asoibadagi tamba film flop kayama oirbasu kadaida soiribano haiduna cinta tawbagi mahutta asoibadudagi tamlaba matung sumthoga film producer fauba oiraklibani maramaduna asoibadagi tambiyu mi oina poklagadi soiba tabani soidragadi kamaina haigani yaningi natraga yaningde comments ta thambiramu video sina isada kanaba fangbiragadi like share subscribe amadi all bell button so click tawsanbiyu maramdi next ki video ta isagi mobile natraga computer ta hana fangbinaba isama ki atopa YouTube channel RIKESH education asibusu mayamna support tawbiyu loinana Instagram da so follow tawbiyu link pumnamak description da fangbigani ngasigi video sibu sponsor tawbiriba Power of Option Trading Academy bu haningai letana thagachari video si haubadigi loya faubatang matam kaithokpiraga yengbibagidamak ngamkhai letana thagachari thank you Soidana nung sinaktan alak ini malam